Home Minister Govindas Konthozamna Luchingba team amangasi Kamjong district ki Nambasi khulda chatuna Sanalong khulgi nupi singka huzik oiriba fibam masi matangda wari sanakhrei ngasi chatkiba team aduda thongzu ACG MLA Thongam Bishwajit Lilong ACG MLA Abdul Nasir Wangkai ACG MLA Arun Kumar Thangzam Chingai ACG MLA Khashim Bashum amadi Ukrul ACG MLA Ramui Basu Sarugya K Team adu ngasi ayuk pung taret minit 15 rom chatpada yalipu lan kibani Khunja Singha unabadu da hosik mafamadu da oiriba fibanggi matangda kupna khanakibaga loinana Khunja Singna thingnariba khudung chadaba singgi matangdasu wari sanaki miyamna thingnariba khudung chadaba sing adu kokhannaba lengakna hanba leitana hotnagani haibagi thajabasu team aduna PK loinana lamdam asida tangdu leita ba hanjil hanaba amadi lamdam asi chaukat hanaba amata oina hotnaminarase hainasu lengaki maiketigi fongdok lamki haidi Kuna laksa basi honorable chief minister na koi si ngarang ba kom si yong na ba koi sat pa ya gadra hai na hai ba matam da koi nang pau lo ra ga kudak hek chang o matam da koi yo bang nang badra nga moidra hai ba ski pau lo ra ga koi sat se ha ba si mo ni da kong tare ta ge phal da koi laksa lai ba si imphal lom da sumangai peli da sumangai koi awana mayam nang ba saya koi former minister Habib awana mayam nang ba sing da sawana mayam nang ba si matam na dum puro ba du koi na masi yamna jekshin na yamna sing na yam hai na koi chapa mathau tai adu ngasai Habib ba mayam ga pa mo da koi khangjare